रोहित हाट पसैराक पियू मिहाट सिदसी नब खुलाई फागतलु JAC ngasi JAC against the brutal killing of Rohit Hairok na leptana sangsilakpa khongjanggi sarok ama oina Hairok part 3 Taurang Bamlaikai amadi Hairok part 2 Pujari Chuthekta Rohit ki misi asiga mari leinana achumba wael phangnaba wakat mifam phamkhre Saliba thasigi kunmathoi gi ahingda thokhiba yamma laibak thiba thogdo amada leikhidraba ningthaujam Rohit ki misi asibu yaningdaba phongdoktuna misi asigi achumba puthoknaba Hairok part 3 Taurang Bamlaikai amadi Hairok part 2 Pujari Chuthekta nupi singna wakat mifam phamkhre ngasi Hairok ki mafam ani da phamkhiwa wakat mifam aduda mahiroi hatpada sinaba nongmai puthou mahiroi hatpa phangsi tau vote ki damak mahiroi hatpa yaningde matik chadaba MLA pham thadu haina thaba placard kya su paiduna amadi pendbagi kholau kya su laukhi atopa pawmana ariba sahi 2021 loiba numita laibak thiba thodok singda mioi ani laikhidre ngasi sahi loiba numita thokhiba tongan ba thodok singda mioi ani laikhidre thodok sing adugi matangda police tagi phangba pawgi matungina ngasi ayuk pung 9 rom tarakpa adwaida Imphal police station gi manung chana leiba nupi lan complex manakta mioi ama siraga leiramle asiba hakchang adu miyamna thengnarakpadagi police ta pawpiraba matung police na lokhalaga masak maming khangdokna ba range ki mokta thamkhre hairi laikhidraba mioi adu saurakna sahi 65 rom gi lenga oigani hairi mahak matau karamna siramlibano haiba chapchana khangmangamdri nakalamromda ngasi ayuk pung 10 rom tarakpa adwaida Kwakaithel bazar gi traffic point mapada thokhiba lambi gi khudong thiba thogdo amada ising puba water tank Tata truck registration number AS26C 1370 na thombadagi khudakta mioi ama laikhidre laibak thiba thogdokta laikhidraba mioi adu khagem pali huidrom lekai dagi konsam tomba sahini 58 thogdo adu mahangna khongna lambi lanthokna ba honaringai da gari aduna thomkhibani hairi thogdok thokom da Lamphel police amadi Kwakaithel outpost ki team changsin duna yengsinkhre loina na gari adugi driver Lamphel police na phakhre hairi atopa pawmana Congress ki worker singda live attempt tawrabasu hojik phawba phadana leiri Ratan Kumar MPCC ki Vice President Dr. KH Ratan Kumar na haikre hojik lakliba election contest asiga mamanga tawkhibaga nature at violence yamna khenare mamangdadi khupakna khunamna khara thaba natana yamna sathiba irang di thokhide adubu handaki election asidadi mafia gi mawungda tawba gun culture gi uba phangle numidang athengbada phimu chelaga nongoi paira ki hanbagi thabak chathare handakta thasi kulumdoida mayang Imphal gi lokok amadi Bengunda Congress ki worker singna election campaign chatpada BJP gi worker singna nongoi kapsinduna live attempt tawbagi thawong chatharale police ta report piduna FIR sallaba phawba masida singnaba amadi mioi sing phabagi paw leite kanagumba government ki against the wakhara nganglubagi di FIR pansinduna phaba punbagi thabak chathari aduga live attempt tawrakpagi di hojik phawba phaba punbagi paw leite haina su pendaba phongdokhi aduga thu matamda mioi singa si phagadabani haina su phongdokhi atopa pawmana co-vaccine sahi ani dagi 19 phawba kapada kanaba phangle biotech Bharat Biotech na haikre co-vaccine COVID-19 vaccine asi sahi ani dagi 19 phawba kapada kanaba phangle masina maram oiraga Bharat Sarkar nasu January 3 dagi vaccine asi kapa hubada ayaba pikre atopa pawmana Omicron case lising amga chani humdra yaure shohum kuntha mari na naba phakre nauna COVID-19 positive case lising tara taruka satret humphumari thengnare Leibak sida COVID-19 gi anuba variant Omicron case nongmo gi hengalakpa loina na hujik phawbada lising amga chani humdra yaure mioi shohum go humdra mari na naba phaduna discharge tawkre Maharashtra na khwaiti gi wangduna Omicron na naba chamri gi yankhai yaure Delhi na mathang da leiduna shohum go kun oiri Leibak si gi oina hujik phawbada state kul humdoi da leina asina naba thengnare haina health ministry na phongdorokli Hiramasida Omicron case amadi COVID-19 case hengalakli basiga mari leina na state kaya da New Year gi thoram sing thingjinduna night curfew thamkhre minister gi serol sinama khatarduna ngarang khakta da Omicron case sahum ga mapan thengna ki hairi amarom da leibak si gi oina COVID-19 case su khangyen hengalaktuna haukiba pungkun mari da lising tara taruka chatret humphumari thengare lising tarik ka changa marphu mangana naba phaduna recovery rate magdrani pan dasmik ahum taruk yaukhre hojik phawbada leibak sida vaccine dose chamaga nifu mari ga dasmik manga mari crore kable haukiba pungkun mari da COVID-19 na mioi saniga kun leikidre hojik active case lising magdrama thoi leiri hairi COVID-19 case amadi Omicron case hengalakpaga mari leinana Union Health Ministry gi Secretary Rajesh Bhushan na state amadi Union Territory singda test tawbugi chang hena kansinaba khangankhre hairi atopa pawmana Anoba sahi lakpa sida wathok lanthok ban strike leitaba ing tappa chaukhatpa nungsinaba apunba Manipur ama ohelesi Biren Anoba sahi lakpa sida wathok lanthok strike ban leitaba ing tappa chaukhatpa amaga nungsinaba apunba Manipur ama ohelesi haina si minister nongthonba Biren Singhana yaiphamangal pikre ngasi English ngani kunma thoi gi aroi banumit hayengdagi English ngani ga kuri thoi lakpagi mangoinana CM Bangloda pangthokpa icham chamba thoram amada miyamda piba yaifa paujel pireduna haukiba sahi mari rom asida lenga asina ban blockade leheloi rural urban gi khenaba leheloi singtam gi khenaba leheloi chaukhatpa purakani haibadu thabak oina pangthokpa ngamkhre
Manipur miyamna khawrang na ngairamba ILP chanhankhre Pochai Pangamdaba School College Sotana Leramba Kaya BJP na lusing balenga kasina Kudong Chataba Sing Kokhankre ILPSC Hena Mapung Panaba Makata na Mari Linaba Singatanaraga Miyeng Sankigani Mitay schedule list Salhalu Haribasi Lengang Kupna Kanari Masida Pau Pona Dabagi Mami Amatari Wasi Tawhaning de ST Gi Matangda Community Gi Marakta Wakaltana Dabakare Yauri Masiko Hanaba Lengang na Kanna Honabani Tawhum Tokpadu Tawgani Haiki Puariga sagon narakpa sing kautorokpa sina ikhoida nungsinaba puraknaba honabada awaba oirami adubu puariga sagon naba sing lenga kasina sengbat sakatpagi thabak chathari juko beli chatpada apha apun chatharamba du lehendre state boundary sing ningthina ngak sentuna thamle asamga tainaba jiri maikaida hida police na patrolling tawduna mitop sing changlak pangak thoknaba thabak paikhale Myanmar amasung Manipur gi tainaba mafamda dispute leiba mafam singdu external affairs ka wari sanaraga political solution tawnaba thabak chathari BJP gi lengak si lakpadagi leita lairaba kayada khudong chananaba thabak kya paikhatire lairik tambang amjadaba mahiroi kya lairik tamhankhre leita laira singda sakthong gas lem na phangali PM gi Ayushman Bharat ki makhada Mioi lak hunga lising humphum doida card pikhre Mioi lak meri ga lising nifu tarukta CM ITST card chu pikhre CM na makha taraduna youth singi damak startup amadi stand up scheme sing linkhatuna lairik laisu hairaba na ha kayada khudong chaba piri India Today gi sehi khuding gi tawba ranking da Manipur sim kok taduna lagi National Highway lambi sing ayamba semgale makru thong sangakhre barak thongsu PM Modi lakpaga sanganaba thorang tawri irang thongsu sanganaba thabak paikhatgani lambi thong semba sida social media da lambi semba loidringai lana propaganda tawba kaya yauri masi tawbiganu railway sisu 2022 gi March phawbuda yornaba pandam thamli war on drugs su mai pakna thabak paikhatli Masina maram oiduna lekai khul singna support taroktuna popi tharamba kaya yan thalakpa amadi popi gi mahut mahi marong oina thandarakle government ki maikai degi popi tharamba land owner singi legal action lokhatnaba center degi ayaba lawre aduna makha tana popi thabiganu lamdamasi kannaba honabiu haiki Omicron licer si thingna balengak na expert singa kupna khanari miyamna su wakhal tabiduna laina si nadana bohona minasi amoromda no basahi lakpada accident thokandana ba sahi sudana license paidana gari thoba law khongba mathong huktaba sing action lawnaba home department ta khangankhre haiki atopa pawmana labuk kanbada Manipur gi chief minister na ming changbiu Ngasidagi sa hiyang kay muki mamangdagi 91A Lamphel Pat ki sarukta chaurang lam ekar nipunithoi muki oiba mafamda lau singu amadi matam gi oiba manama sing thaduna senthok leijadraba mioi ki agi hingna bagi lambi oiduna lagi hariba mafam sida lau singu tawduna hingjari ba laumi singi oiba laumi kanglu Lamphel haina mingthon balub amasu ingkumja lising amaga samapon humudra manga da lingkhatki ngasi maksulup asigi member singna hariba labuk lawpham sida law uduna amadi manama sing kaya thaduna hingnabagi lambi oijabatanatana iramdam Manipur gi senmi londa mating kharata oirba su pangduna lagli hariba labuk lawpham asi laumi kanglup Lamphel gi member laumi singda dokhon tawbagi dak sithasu Manipur lenga ki mari lenaba loisangna inglising amaga samapan humudra tarukta pikhibani hariba lawpham asi NIT langol sakhiba matamdasu laumi singi interest yengbiduna Manipur lengang na sokpidana thambirakhibani Adubo handak ikhang khangudana lawpham sing asi Manipur Horse Riding and the Polo Association kauba lup amana English singani ga 18 da issue tawba patagi se ama puduna laklaga makhoigi lamni haiduna hairakpadagi laumi singa chauna mukna bathokre hairi